Numit mangani chupna chathagadaba yausung sports festival ngasidagi haukhre club organization kayana kangla yauna atopa laifam lensing dagi senglaba maira lauduna haudokhi BJP SC Miyam gi khanba amadi Miyam ga amato oina chatminaba party ni lakadoriba general election desu party asina mai pakani haina BJP Manipur Pradesh ki president ST Kendra na phongdokre Amasung haukiba pung kunmari da India da coronavirus ke no case desing humpuni thoi chatwe taragamari hengalaktuna haukiba October thadagi ngasi fawbada COVID-19 positive case khwaidagi yamne hengatpa numit oide Mayam bukrumzari adom nengbiriba impact news ni ai kauri haubamna hauju pungja si fawbugi maru oiba pausing mayam da pizari Jahi kuding gi pangthok na bagum tampak ki mafam kaya da yausang gamari lainana sana khot na bagi thauram pangthok na bagi damak ngasi yausang gi ahan banumita kangla da maira lawbami oi kaya lak na kre mamang jahi singa yang na bada maira lawba lakpagi chang hanthaki amaromda COVID-19 gi ani suba web lakpagi mami tarakpa asida mari lainaba authority singna Jackson thorang kaya lawkhatki Jackson Thorang Singi Manungda Kangla the Maira Loba Changwa Matamda Tim Amagimioy Manga Kaktamak Changhanba Kangla Get Mapanda Laihoriba Singsu Kung na Laihan Danaba Police ki Kangbuna Ngaksen ki Maira Loba Lakpa Singnasu COVID-19 Gilaicha Sida Akiba Dum Hawi Haina Fongdorak Pagaloinana Maira Loba Lakpa Ahal Oida Bisingnasu Haurakliba Angang Sing Amadi Naharol Singbu Jackson na Sanakot na Bagi Thauram Pangthok na ba Amadi Makoy Bisena ba Oina Maira Loba Sida Sarugyaba Lakpa ni Haiki Dầu gì đó, ta không gì. Con nâng xe hay cái đồ, lấy xe đồ, nâng lấy xe đồ. Đây vào đây. Cái gì cái? Ano, koy gì thì bao gì. Chalo yaar. Machugi kumhai yausanga mari lainana lamdam asigi miyamda Manipur Legislative Assembly ki Deputy Speaker Kongkham Robindro na yaifa pauzal pirakli loinana miyamna kumhai asi pangthokpa matamda hauzik oiriba COVID-19 gi fibam asi yenglaga tangai fadana marks upa amadi social distancing yauna laingak na piriba SOP singak na pangthok na basu appeal tawrakli BJP asi miyam gi khanba amadi miyam ga mata oina chatminaba party amani lakadoriba general election dasu BJP na mai paktuna miyam gi thabak thauram sing tawgani haina BJP Manipur Pradesh ki president ST Kendra na phongdokre
Kaisamthong esigi manung chanbada laiba sagarota BJP Kaisamthong mandalgi office ama hangdokpagi thauramda wafam asi phongdokhibani. Thauram maduda tikendra na makha taraduna BJP ga chungsinnaba NDA laingak asi malemda khwaidagi afaba laingak longi manung challi. Prime Minister Narendra Modi su malemgi oina tallest leader of the world haina khangnakre. Lakadawriba lisingani kungani thoida pangthokadawriba general election asidasu lamdam asida BJP na chauna mai paktuna laingak semba ngamgani haiki. BJP or BJP as such. BJP will be later down here. I don't believe BJP said. BJP said absolutely not for election politics only. Both the BJP out of the time. Madam, the vote singer, vote the Apamuna, Machine Party of Pampadu Party, Machine Central Sakar Pili, Machine State Sakar Pili, Machine that vote living with the precise about the say. Machine Kaya, Masakar, and Wangam. According to Prasad, don't take the reason for commitment. But the reason for the water will put on say. I go to take that was from Saturn or go to Japan. Need to be Canada or Canada, the same interested in said the same Canada way. Art of Bonsai haiba timda nominini chupna chathagadaba workshop among asi hawdokre. Lamdam asida bonsai sembagi culture ama hawdoktuna naha kaya amada sanmitlon pibada natana lamdam asigi mangsilakadawriba mamal yamnaba upambi kaya kannaba hotnaba matam oire haina Fitzgrove Institute College of Agriculture Hengbung Assistant Professor loinana workshop asigi facilitator Dr. Senjam Jinesna thamlakli. Kumalampak Youth Hostel the Pangthokhiba workshop hogdokpagi thauram aduga mari lainana Dr. Sanjam Jinesna state asigi oina ahanba oina pangthokhiba workshop asi maru oina state asida lairiba miyamda bonsai sembagi art form asi khanghanba loinana thawai yawba miyoisingda darkar leiba knowledge fanghanaba hotnabani bonsai sembagi kanaba kaya ama lairi masina lamdam asigi mamal yamlaba u kaya yokhatuna thamba loinana lamdam asigi aying asagi khalngakna thambadasu mateng oigani bonsai oina semlaba pambi sing asi yon badamiyoy amagi sanmitlonda yamna hena kanaba piri haiki workshop hogdokpa numit asida Dr. Sanjam Jenesna science behind the bonsai loinana KVK Senapati gi farm manager Homen Kangjamna bonsai sembagi matangda wangangki numit nini chupna chathagadaba workshop asi Fitzgrove Institute College of Agriculture Hengbung Dr. Sanjam Jinas Assistant Professor KVK Senapati gi farm manager Homen Kangjam United Rural Development Association Mayang Imphal gi Dr. Santos Thaudam ahumna khutsamnaraga sinbani Ghost Lilagi matangda tha taruk chupna chathagadaba workshop cum production ngasidagi hawkre konung mamangda laiba government dance college ki examination hall da pangthokhiba thauram adu JNMDA former Pradhan Guru Padma Shri KH Thaurani Sabina Maira chukhatuna hawdoki production asi Manipur lainga ki arts and culture department ki meeting amasung lamjing makhada dance drama music repertoire union Manipur na sinbani Thauram maduga mari lainana Ghosta Lila asigi project director oidiba Ranjit Adhikari mayumna Ghosta Lila asi dharmagi meeting amasung wakhalon thadokraga lamdam asigi layoikraba ahallaman singna aduna thambiramba culture gi oiba chawraba pukai singi manungda amani asigumba lamdam asigi culture gi yamna maru oiba saruk sing asing asidi haurakliba naharol sing na mayek singna masak khangba watpagum tawri asigumba fibam asida hairiba Ghosta Lila asigi matangda hena kupna khana nainaduna naharol singda khanghanaba amasung masak thokna leihaunabagi pandamda thauram asi sinbani haiki ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯃꯁꯛꯇꯝ ꯑꯃꯈꯛ ꯆꯍꯤ ꯆꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯁꯥꯒꯠꯄꯤꯔꯝꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯗ ꯀꯥꯎꯔ ꯕ꯭ꯂꯦꯟꯗꯦꯠ ꯇꯧꯔꯒ ꯃꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯒꯗꯣꯔꯤꯁꯤ ꯙꯔꯃꯒꯤ ꯃꯔꯝꯗ ꯅꯠꯇꯦ ꯂꯤꯂꯥꯒꯤ ꯃꯁꯛꯇꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯁꯣꯞ ꯇꯧꯖꯒꯗꯣꯔꯤꯁꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯀꯟꯅ ꯔꯤꯁꯔꯆꯁꯦ ꯇꯧꯅꯔꯕꯅꯤꯅ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯥꯡꯈꯤꯗꯅꯕ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯁꯤ ꯀꯧꯔꯒ ꯉꯁꯤꯒꯤ ꯁꯤꯒ꯭ꯔꯦꯁ ꯑꯣꯏꯕꯤꯒꯗꯣꯔꯤꯕ ꯑꯗꯩ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯕꯤꯒꯗꯧꯔꯤꯕꯁꯤꯡꯁꯤ ꯑꯦꯛꯁꯄꯥꯔꯠ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯋꯥ
ngang chumnagi workshop ama hogdokpagi wa nganggadaba nati lecture demonstration oina tawbigadabani tha taruk chumna tawraga akhoi attempt tawjari bisi akhoi sanabi ngangna akhoi hiangge gi thada major production ama gosagi tongnana ba akhoi sem sajabani akhoi lila gi asingwa masa ama chai chani gi mamangdagi akhoi da lerame se akhoi punamak amuktang thiminasi haiba wafam sikaki da pandam warga akhoi na tawjabani Thaubal District Police ki Commando Unit ki kangbu amana ngarang Hairok Part 2 Chingdom Pop Litan Makhongdagi lona thingkraba lal holop Pre-Park Pro-gi overground worker ama fare haidi faraba mioi adudi laishram nimai maitai chahi yangkhai mathoi apokpa laikhidraba El Jonjon ni haidi ngarang Thaubal District Police na akaknaba paw ama fangbadagi Thaubal District Police ki Commando Unit ki kangbu amana Hairok Part 2 Chingdom Pop Litan Makhongda thi humbagi thabak chathabada laishram nimai fabangam kibani haidi Faraba nimai na fongdorokpagi matung inna mahaglub asigi self-styled commander wangulakpa Elias Brandon gi makhada Hairok amadi Charangpat ki mafam singda government office elected member amadi miyamdagi sel khaibagi thabak tawba mishakni haibasu khangbangam le haidi loina na nimai dagi mobile phone amasu fangbangam le haidi faraba nimai makhata na wahang pahong chathanaba Hairok police station da sinakre haidi Sena Youth Trust Kakching na sinduna first yausang mathematics English amadi handwriting changdam nabagi thauram amanga si Kakching Public School da pangthokre Trust asigi Secretary Gyanan Naurem na malem gi mafam pumbada sandorakhiba COVID-19 gi chaitheng na mahaining thina tamba fangkidre mahairo shingda lairik laishu kharatang oirabasu hotna haningbaga amadi changdam naning bagi wakalon ama lehauna bagi pandamda competition asi sinbani haiki Malian gi oina piriba COVID-19 gi chaitheng asida chaitheng nanglaba mahiroi singna tungi punchida mahi masil gi lamda changdamnaba amadi mahi tamningbagi honaningbagi wakhal du phauna namagi damakta sinjaba adugumlaba competition ni angang singda handwriting kui phajaba haibasi chamna mathau tai adugi mathakta English amasung maths haibase Malian gi oina lagliba mahi masil gi lamda yamna mathau tai khanjaduna hairiba subject sing asida lokataraga pangthok jabani Haukiba pung kunmari da India gi oina coronavirus ki anoba case lising humfugani thoi chatwe tara mari henkalaktuna haukiba October tha dagi ngasi fawbada COVID-19 positive case khwaidagi yamna lakpa numit oire Haujik laibag asigi oina coronavirus ki apunba confirm case crore amaga lak taraga mapan lising humfutara mathoi henkre laikidaba masing na punna miyoi lak amaga lising humfu mathoi chamnga yangkai ni thoi sukre Miyoi crore amaga lak taraga humdoi lising kolhumdoi henbana layang badagi fagalaktuna discharge tawkibaga loina na recovery rate chada marfutara mari 10.5 oiri Active case na lak mari lising humfuga taruk chahum tara laidi Ministry of Health and Family Welfare Government of India gi matung inna laibag asigi oina coronavirus ki case lakpagi chang haujik yamna henkatlei haukiba pungkun mari asida anauba case lising humfuni thoi chatre taraga mari henkalakhibaga loina na miyoi chahum taraga ni thoi laikhidre haidi Laibag asigi oina ngasi fawbada COVID vaccination miyoi crore taruk lak ani lising humfuga mapan chatret marfuga ni thoi da chathakre Nakalama Romda Malem Gyoina coronavirus ki apunba confirm case crore taragani thoi lakh humfutara humdoi lising taragani thoi henkre miyoi lakh kuntaret lising marfutara henbana laikhidre layang badagi fagalakhiba mi gi masing na crore tara lakh kunga taruk henkre malem gi laibak singi manungda US virus asina khwaidagi sokhalaba laibak oidi Brazil na ani shubamadi India na hum shubda laidi Awang nongpok lamdam gi oina Arunachal Pradesh ta coronavirus ki active case mari lady status gi apunba confirm case lising taraga tarukka chanipan nifumanga yaukibaga loina na laikhidaba mi gi masing yangkhai ga taruk oidi Assam gi oina confirm case lag ani lising tara nipan chani kungani thoi sukre laikhidaba mi gi masing na lising amaga chamaga mari oidi active case na chamri kunga humdoi leidi Meghalaya gi oina confirm case lising tara mari ka kuntra humdoi oidi active case kunga taruk leidi laikhidaba mi gi masing na chamaga yangkhai sukre Mizoram gi oina confirm case lising mari chatruk humfuga humdoi sukre active case kunga taruk oidi status gi oina virus asina maram oiraga laikhidaba mi gi masing taraga mathoi oidi Nagaland gi oina coronavirus ki apunba confirm case lising taraga ni thoi chani kunga mapan sukre virus asina maram oiraga laikhidaba mi gi masing na marfutara mathoi oidi active case na manga da leidi Sikkim gi oina coronavirus ki apunba confirm case lising taruk ka chani kunga taruk sukre active case yangkhai oikibaga loina na status gi oina laikhidaba mi gi masing chamaga kuntra manga oidi
Tripura gi oina laikidaba mi gi masing chahum marfumapan oiri active case yankhai mathoi da laidi loinana apunba confirm case na lising kuntra humdoi chamri marfuga taret oiri. Assam amasung West Bengal Assembly gi ahan batangka chemical yamna santi oina mai pakna pangthoki haina election commission hairi. State ani asigi apunba assembly constituency humfutara taret ki polling station lising kunga mathoi chanipan kunga mangada bot thadabagi thabak mai pakna chathaki. Mikhal asiga mari lainana Assam gi polling station lising mangaga kuntra mapan amadi West Bengal gi oina polling station lising mangaga chahum marifutara nithoida webcasting chathaki hairi. Poll body asina phongdorakpagi matung ina polling station khudingmakta COVID-19 dagi ngakthoknabagi damak piriba safety protocol khudingmak angna chathaki haidi ngarang pangthokiba mikhal aduda West Bengal gi oina mikhal gi model code of conduct thugaiba case chamaga humfutaret lakpada case chamaga taraga mathoidi dispose tawki haidi Assam gi oina sumikhal gi model code of conduct thugaiba case chamnga marfugani thoi lakpada case chamri kunga humdoi dispose tawki haina election commission haidi Hauzik sanabagi pauda yausang kumhai gamari lainana All Manipur Working Journalists Union amjugi taragamathoi shuba annual sports meets ki ngasi athletic event Kumalampak Men Stadium da pangthokre event asi loirak paga Kumalampak Men Stadium gi akoi badalaiba amod akai sing plastic sing amjugi executive member amadi president Kakching Tabam Bijoy Masayauna social service ama pangthok tuna sen dokre Social service tawramaduga mari lainana amjugi president Kakching Tabam Bijoyna Kumalampak Men Stadium amadi masigi akoi badalai ba mafam sing tarutanana thambada ekoi pumna makki thaudang lai State asigi langai oiriba mafam asi tungi mirol na sizinaba yahanaba cheksinna ngak senduna thamsi haina phongdoki Taraga mari suba I League title Gokulam Kerala na laukre All India Football Federation gi midyang makhada Kolkata na yumbu oiduna haukiba January 10 dagi sanaba haukiba Football League asigi championship ki match ta ngarang Gokulam Kerala na Trau FC bu panjal mari amada maithiba piram kibani Kolkata gi Kishore Bharati Krirangan Stadium da sanakiba match aduda Trau FC gi Vidyasagar na match ki kunga humdoi suba minute panjal amachan kraba matung Gokulam Kerala na anishuba half ki humfuga mapan humfutara mari humfutara taret amadi marfutara taruk chatpa minute Sarif Muhammad Emil Bani Danish Andwi amadi Muhammad Rashid na panjal amamam chansinduna panjal mari da league asigi champion oikibani Kolkata gi Salt Lake Stadium da sanakiba topa match amadana Churchill Brothers pu round glass Punjab pu panjal ahum anida maithiba pikre Gokulam Kerala na league asigi champion oikibaga loinana AFC Cup ki mathangi session gi qualify oikibaga loinana Kerala gi oina I League champion loba hanba oikre loinana league asida panjil khwaidagi chanbagi damak Trau FC gi Vidyasagar da highest goal scorer award amadi hero of the league award su pk Indian Meteorological Department Regional Meteorological Center Guwahati da thadorok report amagi matung inna ngasidagi hauraga March 13 fauba status gi ching amadi tamgi mafam singda nong chuba yai haidi mafam khara da pungda kilometer yankhai dagi humfu fauba yauba akanba nong leinungshit amadi akhak arau galoinan akanba nong churaba yai haina center asidagi warning tawrakli Report asigi matung ina ngasi Tamenglong, Senapati, Imphal West, None, Bishnupur amadi Chandal district ki mafam anida nong chuba yai. Jiribam Churachandpur amadi Farjol district ki mafam kharada nong chuba yai. Jiribam amadi None district ki mafam ama anida akhak arau galoina na nong chuba yai haidi. March kungamapanda Senapati, Imphal East, Bishnupur, Thaubal, Tengnopal district ki mafam ama anida nong chuba yai. Tamenglong, Imphal West, Ukhrul, None amadi Chandal district ki mafam kharada nong chuba yai. Jiribam Churachandpur amadi Farjol district ki mafam ayambada nong chuba yai March kuntra ga mathoi fauba district ayambada paktakna na nong chuba yai haidi Aroibada bulletin sasigi headlines samuk mayamda thamjari Numit mangani chubna chathagadaba yausang sports festival ngasidagi haukhre Club organization kayana kangla yauna topa laifam lensing dagi senglaba mayra lauduna haudoki
BJP asi miyam gi khanba amadi miyam ga amatta oina chatminaba party ni lakadawriba general election dasu party asina mai pakani haina BJP Manipur Pradesh ki president ST Kendra na phongdokre. Amasung haukiba pung kunmari da India da coronavirus ke no case lising humpunidu chatre taragamari handalaktuna haukiba October thadagi ngasi fawbada COVID-19 positive case khwaidagi yamna handgatpa numit oire.